इमागी मैरा के मिहुत सिंह का बीजेपी के स्टेट प्रेसिडेंट अधिकारी मयूम सरदा का उनदुना हौजिक ओरिबा मणिपुर की फिबम असिगी मतांगदा वारी सानख्रे। बीजेपी मणिपुर के फेसबुक पेज दा थागलकपा पोस्ट अमना हाई ngasi imagi maira ge mihut singh nityaipat chuthekta leiba thambal sanglenda laktuna BJP Manipur State ke President amade General Secretary Singh yauna wari sanakhe unaduna wari sanaba aduda imagi maira ge mihut singh na lamdamasi ge miyam amade haugatlakliba naha singh ge punsi amade chaukat khongzel da khumang chaushin ba haibasida lengak na mathau tai Maramaduna Lamdamasi Kalaga Anoba Lengak Amashem Naba Libani Laxilamke Nakpigani Anoba Lengak Amashem Naba Taxilamke BJP Manipur ki President A Sardana So Imagi Mairana Lamdamasi Amade Miyamgi Yaifanaba Wafam Thamlambat Kidamak Tagat Pafongdoki Haina Post Aduna Pali